XMN Birena Mahake social media da wafam khara thamlakli madude TV discussion amadi public platform da yawbiriba ngangbiriba punamakna ka henba wahi wata imung manung punna taba yadaba wangang sangak sizinabigano TV anchor singnasu control tawbiyo haina thamlakle Relic came to Lerakliba angang singi mental health amasung psychosocial support pi na bahona kre May 3, 2023 dagi horaklaga haujuk phawbada warusin puraktriba Manipur gi tamthiraba lan asigi saitheng fangduna relief camp singda changjafam lorakliba angang singda makhogi mental health amasung psychosocial support pi na bagi pandamda akhanaba clinic ama hangduktuna wakhal tahankhre ngarangi nomugi oiba child friendly clinic asi Manipur Commission for Protection of Child Rights MCPCR na RIMS ki psychiatry amasung clinical psychology department amade lengaki social welfare loisanga loinana New Life Foundation Manipur ko samlana sinbane thoramusida thoiba mithunglin oikhibi Bisnupur district ki deputy commissioner puja elangbamna asigumba thoram ama angang singi damak matam chana amasung wahantok leina pangthokpagi damak organizer singbu thagatpa phongdokhe thoram sing adu Bisnupur district ka leriba relief camp punamakta susap manana pangthokpa mathau tare haike asugumba child friendly oiba thoramasina IDP angang singbu hena masama upa hanba amasung makhoigi tungi punsi safa hanbada asoba thodang lawgadoribani haike wafam singa si phongdokleduna DC na angang singa sigi mama mapa Guardian sing amasung oja singda angang singa sibu mapung phaba mioi amamam ohanabagi damak makhoida pressure pibadagi makhoibu nuksina loina binaba appeal tawkhe mioi ba amagi punsi da soikiba lankhiba amana punsi adugi masak lepa yaroi haiduna minungsi ka loina na angang singa sibu loina biduna makhoibu matik chaba mioi amamam ohanaba honabiga da bani haike angang singi damak pangthokiba clinic session asida RIMS ki medical team na lo singduna angang singi mental health screening counseling psychological testing na singba pangthokibaga loinana mathau taba angang singda hidak langthaksu lemna pike thorongi manungchana angang singda sana khonabagi polam sing stationery item sing amasung blanket na sing musu yenthokhe thoromasi Bisnupur district ki omba singda pangthokibane amaromda ngarang district asigi mini secretariat complex da deputy commissioner na share logduna district asida leiriba relief camp singi management amasung administration gi matang da mifam ama pangthokre mifam asida relief camp singi nodal officer sing serugya akibaga loinana relief camp sing ningthina jalaiduna lengak na paikhatpa thabak thorom singi kanaba phanghanaba khanakhe aduga nodal officer singna kathokpaga loinana makhoi gi relief camp singi damak lorakliba thodang singbu thagatba phongdokhe mifam asida DC na lengak ki maikaidagi fund na singbu transfer torakpada thuaningdaba thodok sing mayong naraktanaba IDP sing ballot oiba bank account sing leiba mathau tai haina phongdokhe aduga yariba makai IDP mahiru singda educational gi damak mission baslaya yauna IDP singi healthcare gi damak CMST amasung PMJAY na singba scheme singi khudong sabasing yari makai phanghanaba honagadabani haike athoba matamda IDP singbu makhogi mahausa gi punsida hanjalhanba ngamlagani haibagi thajaba leire haina su phongdokladuna relief camp singbu ningthijana salainabagi damak lokhatkadaba thabak thoram singi matangda kupna khanakhi haide Nagaland lengaki police constable ki recruitment da Kuki yauna phurup marigi candidate sing yaohandabei maram sengdorakle Nagaland lengaki home department ki makhada state aduki police constable sing launaba ki sathakhiba recruitment da Garo Kasari Nekir Karbi amadi Kuki phurup ki candidate sing yaohandre haiduna tongan bu wafam sing phongdok narakpagi matangda ngarang Nagaland lengaki home department ki maikaidagi phurup mari asigi candidate sing bukarigidam yaohandabano haibagi matangda sengdorakle Nagaland ki home department adugi DIPR ge khuthangda thorok serol amagi matungina Garo Kasari Nekir Karbi amasung Kuki sing asi akagnaba condition khara da Nagaland da khundaba indigenous mioi sing ne haina official oina sakhangbane adumoina ma phurum mari asigi mioi singbu Nagaland gi indigenous inhabitant sing oibra natraga oidabra haibadu khangdoknaba enumeration exercise amaja tharagliwa simapung phana loisendriba phawbudi police constable gi recruitment gi thabak thoram sing lephanduna thamlakli hairi cherol sig matungina constitution Nagaland schedule tribe order 1970 gi provision sing gi matungina Naga tribe sing khakta natana non Naga tribe sing oidaba phurup mari asibu Nagaland gi schedule tribe phurup sing ne haina sakhanglakli loina makoina December ama 1963 da Nagaland state semdringa gi mangoina na state asida khundaraklaba phurup sing ne haina sukhanglakli bane adumoina mahariba phurup mari asigi candidate singa makoi gi ahalaman sing gi record ka loina na schedule tribe ki certificate paigadabani amasung indigenous inhabitant certificate
IIC su paigdabani haidi hairiba certificate sing asi pairabudi makoibu Nagaland khundarba yelomi singna phangba state asigi lenga ki thabak tawbugi khudong chaba adu phangba yagani hairiba certificate sing asidi Nagaland hairiba state asi semdringai gi mamangda state asigi ngamkhaigi manungda khundaba miyosing khaltana paigdabani hairiba wafum phongdorakle masigi mathakta recruitment asida saruk yanaba thorang tawramba candidate kharana arana maongda makoibu scheduled tribe ne amasung indigenous inhabitant ne haduna masigi certificate sing pairamba thengnarapodagi chapchaba ama khangdoknaba enumeration gi thabak chatharakone thaba asi mapung phana loisilaga asengba ama khangdr phawbudi police constable gi recruitment gi thaba asi leptuna lehalakli bani hadi enumeration gi thaba asi loraba matungda pangthorakleba recruitment asina lawgadaba post masing gi manungda nan naga tribe sing gi damak post kunga mari reserve tawduna thamliba asida saruk yaba yagane hadi langol sija taba lambi semba loisenbiyo haina thamlakhre Manipur ki lambi ayamba matam sana mari lenaba authority na semjin bidabadagi miyam chathok chasin tawbada lambi ayamba phibam yamna sokjille maroina thangmai bandagi langol gi sija hospital taba lambi amadi lamphel gi central school dagina langol taba sija gi lambi de hojik public works department PWD na koilas thabagi thabakana chathari koilas thariba si lamphel gi central school dagina langol lambi crossing phawba saru kharadi losilakle adubo hairiba lambi asi mapung phana koilas thaba loisilagadi miyam chathok chasin khara sa faragane adubo sija taba lambi mate kharadi semjin dabana miyam namit khudingi chathok chasin tawbada pothole mayam lairibasina maram oiraga ana ayek pubuda khudong chadaba kaya mayoknari hana phongdorakle Maoist resistance week pangthoknaba thorang laukhtkibadagi Jharkhand security sing high alert laikhre hari CPI Maoist na ngasidagi hauna resistance week pangthoknaba thorang laukhtkhibaga loinana thasagi taramanga da ban kaukhibana maram oiraga Jharkhand police na state asigi mafam khudimakta security ki section thorang hena concern hankibaga loinana sensitive oiba mafam singda amadi maru oiba transport corridor singda armed forcing deploy tawduna section thorang lokhat kibaga loinana high alert laikhre hari Amit Shah na acting prime minister gi lichat chalaklibasi Modi section ma phai hana Mamta na phongdokre West Bengal ki Trinamool Congress ki chief Mamta Banerjee na Kolkata airport ta wangang bada Union Home Minister Amit Shah na handak uthorakhiba mahaki maong mataw amadi lichat sajat singasi acting prime minister gi maong mataw oina ubu phangre Home Minister gi lichat sajarasi mahana nakna riba PM Modi bu section ba phai hana phongdokre Mamta Banerjee na hai PM Modi na Home Minister Amit Shah da ka hana thajaba thamba afaba oiroi Amit Shah gi maong mataw si taragani pansuba Sinduri da Bengal gi Military General Mir Jafar na Battle of Laseda Nawab Siraj ud Daulabu thajaba manghanduna namthak tawramlaga British ki mateng loinana Bengal gi ningthau oikibaduga manaba maong mataw ama Amit Shah da ubu phange Amit Shah asi sahi sakya gi Mir Jafar oirakba yai election commission na SIR gi matang da lokhalakba thabak thoram sing asi Amit Shah gi thawin sinna ngaktani adubu laibak thibadi acting prime minister gi maong mataw utlibasi PM Modi masamaksu khanglomgani thajai haike Lantheng naba yawba India gi mahiroi ama Ukraine da lanmi singda changjakhre hari Ukraine amasung Russia gi lan asida Russia gi maikai da lan soknaba yawriba India gi mahiroi ama Ukraine gi lanmi singda changjarakle haina Ukraine gi military na phongdokhre Ukraine military gi hompu homdoi suba mechanized Brigade na thadorpa video amada changjarakiba miyoi adu India gi Gujarat ta laiba Jyoti Sahil Muhammad Hussain kauba miyoi amani haidi Ukraine gi pause da keep independent na thamlakpa warol amada sahi kungani thoi suraba Muhammad Hussain Russia da mahima sing tamna ba lakibani haidi drug kamari lenaba maral amada Hussain Russia gi kaisamsang amada sahi tare lairakraba matung da Russia gi military da yawna bagi khudong saba phangbaga loinana lan asida saruk yakhibane numit 13 ni gi military training phanglaba matung da thasigi amada ahan boina Russia amasung Ukraine gi landa yawna ba tharakibani haidi